Ngasigi Phungga wari asigi mamingna Tenawa Chandrasakhi. Thaina mamangaida leipak amada hanuba hanubi matei manau anikhak leiramboire. Makhoi anina adukuina leiminarakpadu masa kauba amata mamitta uba phangzade. Aduna Tenawa ama luna chana masa dauna yoksaboire. Yamna piklingaidagi hanuba hanubi aniga sum leiminarakpadagi Tenawa adu miron thokpada nattana wakhan khantaba ngamba usek amasu oiraboire. Hanubi hanubana Tenawa dubu nuksijabadugi matik Tenawa dunasu mapu maben anibu kina amadi nuksina tauzai. Mapu mabenna yadaba thabak amata tauzade. Ahal anina Tenawa dugi mingadu Chandrasakhi thonbire. Nongmadi Tenawa na mapu maben animakta hairakpoire. Ipu iben animak ngasidi aigi marup mapangsiga umang wamangda koiduna haira anau apet chaba chatluge. Hanubana chatlu ahing lelakpadi yadiko. Mamdringaida halakadabani natrabadi aikhoi nuksa thigani. Mapu maben anina yabirabadudadi Tenawa Chandrasakhi harauna masa masa ani adu phara khaplaga ahangba atiyada mapangsinga loinana paikhiboire. Tenawa Chandrasakhina mapangsinga loinana chauraba umang wamang haikol leikonda paiduna mabuk thanna uhai wahai chare. Asumna ahau uhai thirakpada angakpagi masak oiba uhai ama thengnaraboire. Uhai adudi madubu hek charubada hekta naha oiba uhai oire. Madu hek fangbada Chandrasakhina ahal oiraba mapu maben ani ningsinglaktuna machinna chenduna hai adu purakle. Haira saba loiraga Tenawa Chandrasakhina marup mapangsinga loinana pukhi amada irujaminare. Irujaba kumbada hai adu pukhidagi leiraida thanamboire. Makhoi mayam asum irujaringaida chauraba lil ama laktuna hai adubu yai oiraboi ningduna machinna umlaga puge tauraboire. Adubu khudakta yaina te khanglakpadagi hai adu tangkhai ama hu kamsillaga thamnamle. Aduga lil adu mafamdudagi prap chatkre. Irujaba loiraga Tenawa mayamdu magi makon maikei tamna mathang paikre. Chandrasakhi su hai adu machinna chenduna mayumda purakpoire. Chandrasakhina mayum yauraga mapu maben anida haiboire. Ipu iben animak ipu ibena ahal oisalakpasi nasu yengba nuaizade. Ahal oirabanina khara leirabadi soidana sirani. Ipu ibena sirabadi aidi kanaga lehogani. Aduna ipu ibena naha oinaba nasu nahai asi purakpani. Masi zaraga ipu iben animak soidana naha oirani. Asi zabiyu asi hairaga Tenawana hai adu mapugi khutta pire. Hanubana Tenawana haiba wa pangtha thajaba yaba natti haiduna. Hanubiga tanaraga hai tangkhai adu khaidoklaga hui ama kausillaga pija boire. Hui aduna charibadu ngasai lil aduna hu kamsilamba tangkhai adu oiramduna hui adu khudakta bom taduna siredo. Madu ubada hanuba hanubi anina Tenawa dubu saubagi ngamkhai leikidraboire. Masigi Tenawa si aikhoi yeknabani mana aikhoibu hatoknaba honare. Hai asibu aikhoi anina charamdababu soidana siroidra. Masigi Tenawa si da hatoklaga loire. Mapu maben anina mai haubakai saubadu uraga Tenawa Chandrasakhi wa majet amata ngangdana tuminna masi amada tasinduna leijai. Mafam marang khangdana thokkiba thodoktugi marangini haibasi masu yajai. Hanuba aduna Tenawa do tap faraga mangak leithatke tawbada Tenawana mamittagi mapitana tawbinu ipu aibu kanbiyo aidi lande haijaraboire. Hanubana iya aikhoibu hatke tawraga lande kasu haijaba saine. Haiduna mangak adu prat leithatuna Tenawa du hatokle. Aduga ngasaigi lemhauriba hai tangkhaidu ingkholgi maningda hundokre. Hanubana hundokhiba hu sendaba hai tangkhaidu uthi waithi marakta takiduna matam khara leiraga mau mapan chauraba hai pambi ama oina hauraklaboire. Mahai zum launa ngaksang ngangna tekthaba makai palaboire. Laigi nongdamdagi amuktasu khatna chainadaba matei manaudu nongmadi
ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯌꯧꯅꯈꯤꯗꯨꯅ ꯇꯞ ꯇꯥꯅ ꯈꯠꯅꯔꯕꯣꯏꯔꯦ꯫ ꯍꯅꯨꯕꯤꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯏꯁꯝ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯛꯄꯁꯤ ꯅꯪꯅ ꯉꯁꯤ ꯉꯥꯡꯈꯤꯕ ꯋꯥꯍꯩ ꯈꯣꯟꯐꯝ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦ, ꯆꯪꯖꯐꯝ ꯍꯟꯐꯝ ꯂꯩꯔꯔꯣꯏ ꯈꯜꯂꯤꯕꯗꯣ ꯈꯜꯂꯨꯅꯨ꯫ ꯑꯩꯁꯨ ꯆꯪꯐꯝ ꯂꯩ, ꯁꯤꯔꯒ ꯂꯥꯏꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯔꯤ ꯃꯈꯩ ꯆꯪꯁꯨꯉꯥꯏ, ꯂꯥꯏꯔꯩꯕꯥꯛꯇꯗꯤ ꯅꯪꯒꯨꯝꯕ ꯍꯤꯡꯆꯥꯕꯀꯁꯨ ꯎꯔꯔꯣꯏ꯫ ꯏꯁꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯗꯨꯕꯨ ꯃꯉꯛ ꯂꯩꯊꯠꯂꯒ ꯍꯥꯠꯄ ꯉꯝꯕ ꯅꯪꯒ ꯁꯤꯕ ꯐꯥꯎꯕ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯑꯩꯇ ꯁꯤꯖꯈ꯭ꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯒ ꯍꯨꯅꯤ ꯆꯥꯔꯕꯗꯤ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯍꯩꯄꯥꯜꯗꯨꯒꯤ ꯍꯩ ꯑꯗꯨ ꯃꯇꯨꯞ ꯑꯃ ꯂꯪꯈꯠꯂꯨꯕꯗ ꯑꯃꯈꯛ ꯀꯦꯜꯂꯛꯄꯣꯏꯔꯦ꯫ ꯍꯅꯨꯕꯤꯅ ꯃꯗꯨ ꯈꯨꯗꯛꯇ ꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯝ ꯑꯃ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯅꯨꯕꯤꯗꯨ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝ ꯅꯍꯥ ꯑꯣꯏꯔꯛꯇꯨꯅ ꯂꯩꯁꯥꯕꯤꯗꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯦ꯫ ꯃꯅꯤꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯂꯛꯂꯒ ꯍꯅꯨꯕꯤꯗ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯍꯥꯏ ꯍꯅꯨꯕ, ꯍꯅꯨꯕ, ꯑꯩꯗꯤ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯨꯟꯗꯣꯛꯈꯤꯕ ꯆꯟꯗ꯭ꯔꯁꯈꯤꯅ ꯄꯨꯔꯛꯄ ꯍꯩ ꯇꯪꯈꯥꯏꯅ ꯍꯧꯕ ꯍꯩꯄꯥꯜꯗꯨꯒꯤ ꯍꯩꯗꯨ ꯆꯥꯔꯨꯕꯗ ꯑꯩꯗꯤ ꯅꯍꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ, ꯂꯩꯁꯥꯕꯤꯗꯨꯝ ꯑꯣꯜꯂꯦ꯫ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯆꯥꯗꯨꯅ ꯌꯦꯡꯉꯨ, ꯅꯍꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ"꯫ ꯑꯁꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯍꯅꯨꯕꯗꯨꯒꯤ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯍꯩ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯩ ꯑꯃ ꯍꯦꯛꯂꯒ ꯄꯤꯖꯔꯦ꯫ ꯍꯅꯨꯕꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯅꯍꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯀꯠ ꯇꯀꯠ ꯇꯦꯛꯅ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯦ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯑꯆꯨꯝꯕꯅꯤ ꯈꯜꯂꯨꯕꯗ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯇꯦꯅꯋꯥꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯅꯨꯡꯁꯨꯛꯅꯕꯅ ꯂꯥꯏꯃꯟ ꯑꯣꯏꯈꯤ꯫ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯣ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯄꯥꯈꯪ ꯅꯍꯥ ꯑꯣꯟꯗꯨꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯍꯧꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯈꯤꯕꯣꯏꯔꯦ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯩꯒꯨꯝꯕꯅꯤ꯫ ꯍꯅꯨꯕꯒꯤ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯂꯛꯇ ꯃꯄꯨ ꯅꯤꯡꯖꯕꯤ ꯇꯦꯅꯋꯥ ꯆꯟꯗ꯭ꯔꯁꯈꯤ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯃꯊꯪꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪ ꯃꯤꯅ ꯍꯔꯤꯅꯣꯡꯅꯥꯡ ꯑꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯥꯀꯨ ꯄꯥꯈꯪ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯂꯒ ꯑꯉꯥꯡꯗꯨꯅ ꯈꯔ ꯈꯔ ꯆꯥꯎꯔꯛꯄꯗꯨꯗ ꯃꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯣꯏꯔꯦ꯫ ꯍꯥꯀꯨ ꯄꯥꯈꯪꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯥꯎꯄꯥꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯦ꯫ ꯃꯄꯥꯅꯗꯤ ꯆꯤꯡꯗ ꯍꯦꯛ ꯆꯠꯈꯤ, ꯂꯧꯕꯨꯛꯇ ꯍꯦꯛ ꯀꯨꯝꯈꯤ ꯇꯧꯕꯗꯨꯗ ꯃꯆꯥ ꯃꯇꯣꯝꯇ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯅꯥ ꯅꯣꯝꯕꯤꯅꯕ ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯕꯗ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯁꯤꯒꯥꯝ ꯆꯅꯨ ꯀꯧꯕꯤ ꯑꯃꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯔꯦꯗꯣ꯫ ꯂꯧꯁꯤꯒꯥꯝ ꯆꯅꯨ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤꯅꯤ, ꯐꯠꯇꯕꯗ ꯂꯝ ꯌꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯕꯨ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯍꯟꯕꯣꯏꯔꯦ꯫ ꯁꯤꯡ ꯈꯥꯏꯕ, ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ, ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯇꯧꯕ, ꯐꯧꯁꯨ ꯆꯥꯛꯊꯣꯡꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯧꯕꯨꯛꯇꯒꯤ ꯐꯧ ꯂꯧꯔꯨꯕ, ꯄꯥꯝꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ, ꯈꯣꯡꯗ꯭ꯔꯨꯝ, ꯃꯥꯏꯔꯦꯟ, ꯄꯥꯟꯅꯆꯤꯡꯕ ꯍꯣꯜꯂꯨꯕ ꯃꯌꯥꯝ ꯑꯁꯤ ꯄꯣꯛꯇꯕꯤ ꯃꯆꯥꯁꯤꯇꯕꯨ ꯇꯧꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯔꯦꯝ ꯁꯨꯕ, ꯃꯌꯨꯝꯗ ꯍꯟꯖꯜꯂꯛꯂꯦ ꯋꯥꯔꯦꯝ ꯉꯥꯡꯕ, ꯑꯁꯤ ꯃꯉꯥꯏ꯫ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯕꯨ ꯍꯧꯕ ꯂꯥꯛꯄꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯥꯎꯍꯜꯂꯣꯏꯗꯕꯒꯤ "ꯏꯕꯦꯝꯃ, ꯅꯄꯥꯒꯤ ꯄꯥꯝꯂꯧꯗꯒꯤ ꯐꯧ ꯂꯧꯔꯨ, ꯑꯦꯟꯁꯥꯡ ꯑꯣꯏꯅꯕ ꯂꯐꯨ ꯃꯥꯏꯔꯦꯟꯁꯨ ꯌꯥꯎꯔꯛꯎ" ꯍꯥꯏꯕꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯕꯨ ꯀꯤꯖꯕꯤ ꯍꯥꯎꯁꯤꯅ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯃꯝꯂꯤ ꯃꯝꯂꯤꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯣꯏꯔꯦ꯫ ꯃꯄꯥꯒꯤ ꯂꯧꯕꯨꯛ ꯌꯧꯔꯒ ꯐꯧꯒꯤ ꯀꯣꯛꯊꯣꯡ ꯑꯃ ꯁꯦꯝꯂꯦ꯫ ꯄꯥꯟ, ꯃꯥꯏꯔꯦꯟ, ꯂꯐꯨ ꯂꯣꯏꯅ ꯌꯦꯞꯁꯤꯜꯂꯦ꯫ ꯀꯣꯛꯊꯣꯡ ꯑꯁꯤ ꯍꯥꯎꯁꯤꯅ ꯃꯁꯥ ꯑꯄꯨꯝꯕ ꯍꯨꯃꯥꯡꯅ ꯂꯨꯞꯄ ꯃꯈꯩ ꯋꯥꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯂꯦ꯫
ꯃꯌꯨꯝ ꯌꯧꯔꯒ ꯀꯣꯛꯊꯣꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯥꯕꯗ ꯃꯉꯥꯏꯔꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯣꯛꯊꯣꯡꯗꯨ ꯊꯥꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯨꯛꯇꯪ ꯗꯪ ꯗꯪ ꯁꯨꯗꯣꯛꯎ, ꯆꯦꯡ ꯉꯧꯍꯜꯂꯨ, ꯃꯆꯪꯒ ꯇꯦꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ"꯫ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯁꯥꯎꯃꯟꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯄꯣꯏꯔꯦ, "ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯇꯣꯟ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯨꯝꯈ꯭ꯔꯕ ꯀꯣꯛꯊꯣꯡꯁꯤꯃ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯄꯨꯗꯨꯅ ꯏꯄꯥꯒꯤ ꯄꯥꯝꯗꯒꯤ ꯌꯨꯝ ꯌꯧꯔꯛꯄꯇ ꯉꯥꯏꯔꯤ, ꯀꯣꯛꯊꯣꯡ ꯑꯁꯤ ꯐꯥꯎꯕ ꯃꯊꯥꯗ꯭ꯔꯤ, ꯑꯗꯨꯒ ꯐꯧ ꯁꯨꯗꯣꯛꯎꯔꯣ, ꯆꯦꯡ ꯃꯆꯪ ꯉꯧꯍꯜꯂꯨ, ꯇꯦꯛꯍꯟꯒꯅꯨ ꯍꯥꯏꯕ ꯋꯥ ꯑꯁꯤꯕꯨ ꯏꯃꯥꯇꯣꯟꯒꯤ ꯄꯨꯛꯆꯦꯟꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯔꯨꯕꯗ ꯑꯩꯅ ꯆꯤꯟꯕ ꯊꯕꯛꯇ ꯑꯉꯥꯡ ꯅꯪꯅ ꯌꯦꯠꯄ ꯁꯥꯏ ꯍꯥꯏꯗꯨꯅ ꯂꯨꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯊꯨꯔꯒ ꯐꯨꯕꯤꯔꯦ꯫ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯗꯒꯤ ꯅꯥꯃꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯊꯣꯛꯆꯔꯦ, ꯑꯗꯨꯃꯛꯇꯗ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤꯗꯨꯅ ꯁꯤꯕꯨ ꯀꯔꯤ ꯑꯦꯟꯁꯥꯡ ꯃꯊꯣꯡꯅꯣ ꯍꯥꯏꯗꯨꯅ ꯑꯦꯟꯁꯥꯡ ꯑꯣꯠꯅꯕ ꯈꯥꯕꯩꯅ ꯅꯥꯃꯣꯏꯅꯨꯒꯤ ꯃꯀꯣꯛꯇ ꯙꯛ ꯂꯥꯎꯅ ꯁꯨꯔꯦꯗꯣ꯫ ꯅꯥꯃꯣꯏꯅꯨ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯦ꯫ "ꯑꯍꯜꯅ ꯉꯥꯡꯕꯗ ꯑꯔꯪꯅꯅ ꯈꯨꯝꯕꯒꯤ ꯃꯍꯩꯅꯤ ꯈꯪꯉꯨꯗꯣ" ꯍꯥꯏꯅ ꯃꯃꯥ ꯑꯇꯣꯟꯅ ꯍꯥꯏꯔꯛꯄꯗ ꯅꯥꯃꯣꯏꯅꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯃꯥ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯝꯊꯤꯗꯀꯣ, ꯅꯆꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯁꯦ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯂꯩꯔꯔꯣꯏ"꯫ ꯆꯤꯡꯅꯨꯡ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯏ ꯁꯥꯖꯤꯟ ꯁꯌꯥꯗ ꯂꯦꯞꯇꯨꯅ ꯅꯦꯡ ꯅꯦꯡ ꯈꯣꯡꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯏꯗꯨꯅ ꯂꯣꯏꯕꯤ ꯆꯤꯡꯅꯨꯡ ꯇꯝꯅ ꯄꯥꯏꯈꯤꯕꯣꯏꯔꯦ꯫ ꯄꯨꯛꯆꯦꯟ ꯐꯠꯇꯕ ꯃꯤꯗꯤ ꯃꯤꯒꯤ ꯑꯋꯥꯕ ꯍꯟꯅ ꯌꯦꯡꯗꯦ, ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯗꯤ ꯐꯠꯇꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯑꯣꯠꯄ ꯅꯩꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯔꯤ ꯅꯣꯡꯅꯥꯡ ꯀꯧꯕꯤ ꯖꯤꯕꯗꯨ ꯑꯣꯟꯈꯤ꯫